अहानबदा मरोइबा पाउ mayai kaba potlam mapalda puduna lalonbada angang sing sizinarabra haibagi chingnaba leire Imphal International Airport tagi angang ani ganja kg taruka gram satret ka kunana fare Krumjari Am-Istv gi Manipuri pamit yang tabri basingbu taram nokjari pausandong na pizari Lamdam asidagi mayai kaba potlam mapalamda puthokhtuna lalonbagi thabak chathabada chahi nauriba angang sing sizinarabra haibagi chingnaba leire wafam asi tha asagi tangkunda mapalamda chatkhigaba chahi nauriba angang ani narcotics and psychotropic substances eki makada athingba thamba potlam sing gi manungda ama oiriba ganja kg taruka gram satrit ka kunana fabadagi thorakibani angangani adu singzamai police na lokhatlaba matungda juvenile justice board ta puthokre ningsing bayabadi manipurasi golden triangle dagi international gi leibak kayada mayai kaba chinjak lalunbagi thabak chathabada route number 9 da lei haina chahi kyagi mamangdagi khangna rakhibani Manipur gi chinggi lam amadi Myanmar da irang thorak padagi paktaknana popi amadi mayai kaba chinjak sing tharak padagi Manipur fauna mapalamda mayai kaba chunjak puthoktuna lalonbagi chang wangkhalakibani phibam asida angang sing sizinaduna lalolba horaklabadi state asigi naha singi tungi laibak aruba lambida laknabagi oithokpa leiri haire Ngasidagi chahi taragi mamangdagi oinam kendragi manung chanalaiba ngaikhong sifai awang PSAC dagi mamang community hall amadi makha lambidana laibungdagi MDA steng taba lambiasi athuba matamda sembidrabadi khungangasigi praja sing khutsamnaraga akanba khongjang sangsilagani haina khunai semgat sagat lub ngaikhong sifai gi secretary huidrom romena phongdokre wafam singasi ngaikhong sifai laibungda khunai semgat lubna senduna miyamgi mifam ama pangthoklaba tungda Romena Paumi Singh da Fongdokibani Romena Makata na hari balambi sing ay kung kulen Gram Panchayat Jila Parisat amadi local MLA na hanna ying bidabadagi nong taraga laikom thokpa nungsa saraga na uful na chatpa yada bagaloy na mi danatana gari kaya accident toina thokle ahal sing uful na maram oiraga asma naba yaurakpada natana angang sing mahima sing tamba chatpada asuki matik khudong chatba mayok nari Hiramasida Gram Panchayat Jila Parisat amadi local MLA na mitiyang changfam thokpa adu hanna yengbidaba na maram oiraga praja sing penetre Hiramasiga mari lainana hairiba lambi asi Manipur gi governor na mitiyang changbinaba memorandum pisinaba sem sare hainasu Romena Makata na phongdokhi Lubasigi Women's Wing convener and Indira Debina lambi asi mari lainaba authority na athuba matamda yengsinbiduna sembidrabadi lambi tawkhaiba yauna makhal makha kyagi khongjang sangsilagani haikhe Matam sang sembi dana laiduna khoigi jila parisad amsung padan adegi khoigi female na sum mi ngam pok sang dibna maram moidana lambel na si jam phibam ta daba maram ma oire masi nungu thagi mathanda le khom thokna maram moidana phi chatpa yadaba adegi gari masa kai thokbada su jam toina accident thokpa maram na lakai sida jamna samisama oiduna jamna phibam tadabam oire aduna president misul leiba maramna masi governor na amutang punung changthang biduna masi athu amutang sembiu masi sembi daba taragadi akhoi achang khongjang matam khuding mata changsan jaragani paugi maraktana tenba break amatang luminase Slow blend of teachers education gi Master of Education MAt ki damag lakliba session 2025-26 ki admission tawnanab gi damag akak naba seat kharagi khudong jaba pizari khudong jaba si lawbi hawnaba gi damag makhada pizariba contact number 9615965922 natraga aikugi email slopelandcollege@gmail.com da contact tawbiu Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano Alda kamo Sige yumse next time tina checksin na laksila tham khabanine Dadarang se juhar habaga amta kidarbo Asumna mayamna na machalbo ngapshan dugum masigi yumasibu asoya ngan kokadabagi next time tina ngapseli
Extech TMT Johor Harbour Makok na Basembani. Thermal technology Sinamana, concrete Katokut in Abamatanda, Kabang Amuk Hena Engaladly. Extech TMT, strength is in the quick. Honglagli punsigi lambi sida araiba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break itungda taram nokchari makhataba pau pizari Manipur da NRC natraga manaba chatna kanglon nama satna driba fauba mikok thiba yaroi haina Campaign for Just and Fair Delimitation JFT ki convener Jitendra Ningombana India lengak na section warwal thamlakli wafamase census ki matangda khanaba Campaign for Just and Fair Delimitation JFT na paring naina chatharakpa mifam gi manung chana Imphales ke Nongren amadi nungdam khulda pangthokiba miyam gi oiba khananainaba mifamda phongdokibani Nongren Community Hall amadi Nungdam Bazar Community Hall ge koibagi club Maira Loop Singa khutsamnana sinkiba mifamaduda maike yadungi masing yamlaba miyamna sarukya kibaga loinana JFT gi luchingba Sunil Karam Ratan yauna maike adungi club Maira Loop Singi luchingba singna mayaitang balauki mifamaduga mari lenana JFT gi convener Jitendra Ningombana makhataraduna lamdamase da hojik thokliba iranga sesu illegal immigrants singna thokan bani haibasi miyamna su hena khangnare illegal immigrants sing thengnanaba census asasu yamna maru oiba amani maramaduna India lengakna census pangthoknaba thaurang tawrakliba se kanglam chumna tawhanba mathautai adumakpu hojik lairiba tangdu leita daba fiba masida kanglam chumna pangthokpa haibasi oithoktaba amani masigi mathakta mamang thakta pangthokiba census ta niti niyom kaiba kaya thengnaba laikre hojik amuk nauna census tawrakpa matamda hena kanglam kaiba yabagi oithokpa chauna le mamangi census ta illegal immigrant kaya ama yausinkre maram aduna census tawdringaida illegal immigrants sing hanna khangtokadabani Jitendra Ningombana makhataraduna kumjali singani amada pangthokiba census aduda twingi mafam kharada kanglam kaina missing ka hengatpa thengnaki maruina kukitaba mafam singdasu ka hena missing hengatpa thengnaki masi lamdamasida illegal immigrant kaya ama changsilakpa dagi thokpane matung tarakpadasu aranba maungda census tawrabadi illegal immigrants singi masing lepalaitana hengatlakhi gani India ge logi matung inasu mafam amada natural disaster natraga lan thoklabadi census thokpada akaiba leite maramaduna census asi hojik leiriba lamdamasigi tangdu leita daba fiba masida thokpham thoi loinana India macha amani haiba khangnaba chatna duna lak laba NRC National Registers of Citizens state asida chatna hanba mathautai amadi kumjali sing amaga chamapal yankai mathoi gi matung dalak pasing India macha oina sakhang bagi ayabasu leite maram aduna NRC natraga manaba chatna kanglon ama satnaraba matungda state asida census pangthokadabani JFD gi mehut singna tha segi tara manga da New Delhi da chatuna Ministry of Home Affairs ta hirama segi matang da cherol pisin malaikre karigumba census asi miyam gi apam bagi mayukta namfuda pangthok na bahon arak labadi aikhoi khudingmak na amato oina thengna fam thoi haike ngasi mak akoina lan songneri se kanana no miya jara kukina haye miya jara kukina haye to di kukisi kanano ya atop lamdegi mi mayam makoi manipur se laksalaga kenore mi masum tibada yakshan gare electoral roll mun chan gare ko electoral roll mun legadi mi to miya jaduna kana ba mayam tungre akoina phangada kana ba mayam do makoi lo to kidore Indaki lebak ta legu state man sujiga akoina kena ba na akoina di mi group ani thona khaito bireme single legu group ma tamda leba group ma single legu group city fail ma sa ba phone aduna sigi mi to miya jamaya ma lai haidu khangaba uraba ngasi muksu lan tori kanana no makoine ni haidu khangba urabani na mi ko kibo matamda makoya khangdoksi makoya khangdok to matamda asin wadu kanano sing wadu kanano khangana aikoi ni asin bo mi sindo adu to ko easy haidna adu gi da aran mamong na taba chu mamong de mi ko tvu haibagi campaign to boto no king de la Luslakpada mariba pao muka na pizari Mayay kaba potlam mapalda puduna lalon bada angang sing season narabra haibagi chingnaba laire Imphal International Airport tagi angang ani ganja kg 3 gram satret ka kona na fare
ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯥꯏ.ꯑꯦꯁ.ꯇꯤ.ꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ